Manipuri ki hane ki Chief Minister oiramlaba amadi hojik Congress Legislature Party ki luchingba amasu oiriba Okram Ibobina matau karamna hojik BJP na luchingba lengak asina kanagi ayaba yauraga ngarang Manipur da lockdown hangbagi ayaba pikhibanu haina hanglakre masigi mathakta Imphal gi Bir Tiken International Airport tagi masing yamlaba kwa manasing puduna lakhiba adu kanagi khujing thaurangno haina ngasi paumi singa unaba amada hangri Hauzik miyam na mayok na riba COVID-19 asina maram oiraga Manipur gi mafam kayada khudong chadaba kaya mayok na riba sing asida mateng kharada oirabasu mateng pangba oina ngasi Khwai Development Association Nagamapal Singjubung Lairaki Thaumi singna chana thaknaba potlam sing yan thokre Nakalamaramda Nauria Pakhang lakpa SC ki manung chana laiba Mongsangai Gram Panchayat ki Pradhan Sinam Pradipna mahak masagi maikaidagi ngasi angamba potlam kaya Gram Panchayat asina konba mafam singda lemna yenthokre hairi Shamorao Municipal Council ki Chairperson Councillor Ward number 4 I Nonibala Devi amadi member ani oinam Sanatomba Sandam Meriga Puna Ward number 4 gi Yumthong Singh amadi atopagi ward asida family oina lairiba miyoi singa puna yumthong chahum henbada mateng oina ba haiduna potchai yenkhre lamsang esigi manung channa laiba maharabi khundasu COVID-19 na maram oiraga khunja sin bathungna chana thakna ba loinana cheng hawai sing yumthong khudingda as an ward member amadi maharabi club ka khusham narga yenthokre Baba Phiski Mapu Khomdram Budhagi Bityeng Makhada Uripok Khusnam Laikai Youth Development Club Amadi Women Development Committee Anina Sinduna Ngasi Chana Thaknaba Potlam Sing Yenthokre Uripok Khusnam Laikai Community Hall da Pangthokiba Potchai Yenthokpagi Thoram Adugi Manung Channa TOMTV ki staff singi oinasu mark sing su khushinaki Telangana Lengak na haujak lairiba lockdown asi state aduda April 13 phauba sangdokna ba warep lawkre Ngarang lengak asigi cabinet mifam na warep lawkhibaga loinana Chief Minister K. Chandrasekhar Rao na hai madudi state asiga Maharashtra ga yumthang nariba ngamkhai khuding maksud thingzillagani West Bengal lengak na su hairiba lockdown asi April 13 phauba sangdokna ba warep lawkhibaga loinana state asida leiriba school college amadi university singi class June Tara Phauba Kahandana Waripsu Lokre. Maharashtra Chief Minister Uddhav Thackeray Nasu lockdown asi April 13 Phauba Sangdok Lagani Haiki. Telangana government state asida lairiba miyamgi amadi lanaigi mahiloi sangda class 1 dagi 9 phauba tamliba mahiroi singda exam thadana promotion pinabu warep lokre hairi. Hairiba warep asi ngarang Hyderabad ta Telangana Chief Minister K. Chandrasekhar Rao na preside tawduna phamkiba cabinet mifam amada yanakibani Haukiba pung kunmari phauba asigi manungda India da anoba COVID-19 gi confirm tawraba case masing lishing amaga kunthra manga thengnakibaga loinana hauzik phauba da laibak asida apunba case masing lishing nipan ga chamri nifutaruk sukrei Masigi manungda miyoi chatruk nifuni thoidi laina asidagi phagalakhibaga loinana mari lainana hospital singdagi mayumda halhankre Hauzik phaubi oina miyoi chaniga marfuni pan laikhidre ngarang New Delhi da paumi singda paudam leduna Ministry of Health and Family Welfare gi Joint Secretary Love Agrawal na haikhibada COVID-19 asibu Indiana thengnana ba hotnabada isolation gi famung lak ama henbagi khudong chaba leiba hospital chamnga ga marfutaruk semgatuna thamkhre Home Ministry da Joint Secretary oiriba Punya Srivastava High Cray Madudi Ministry asigi Maikai dagi India gi state singda lairiba doctor amadi atai medical staff singna hospital sing loinana quarantine facility leiba mafam singda thabak tawriba singda akhanaba security pinabu wafam khanghanba laikre hairi Masigi mathakta mahakna makhatana phongdokhibada Central Armed Police Force singna COVID-19 thengnanaba hotnabada Achauba Thodang Kya Lauri Loinana National Credit Corps NCC National Service Scheme NCC ki cadet sing amadi Civil Defense ke volunteer sing nasu akanba thabak laukhatli haina singthaki Noma khakta da miyoi lising ani hena coronavirus na sihan khiba malemda ahan balebak United States na oikre Ngarang United States khakta da miyoi lising aniga chama supna nipan sikhibadagi Malemgi leibak singgi manungda laina asi sandorakhiba matungda khwaidagi yamna mi sikhiba masing United States na oikre. Chairak asta President Donald Trump na hai madudi mahaki leibak na
amuk hana semitlon gi lalon itiki thabak hangdoklaba yai adumakpu World Health Organization gi maikaidagi hairiba athingba lokthokpa haibasi athuba khongthang oigani haina US ta khanghanba laikhrai